Scheduled Tribe ki Reserve Seat oina leiriba 49 Tadubi Assembly Constituency gi by election ga mari Leinaba draft photo electoral roll Ngasi Phongle Ngasi dagi hougadouriba special summary revision asigi manungda voter chanba yaraba chahi 19 shuraba singna voter list ta yaonaba hotnasi haina Manipur gi Joint Chief Electoral Officer Ramananda Nongmeikapam na phongdorakli wafam asi ngasi lamfelpata leiba state asigi Chief Electoral Officer gi office ta pangthokpa paugi mifam amada mahakna phongdokhibani Paugi mifam aduda Joint Chief Electoral Officer Ramananda Nongmeikapam na makata na hai. Hangduna leiriba tadubi asigi by election ga mari leinana AC asigi draft photo electoral roll ngasi mari leinaba Electoral Registration Officer ERO na Ngasi Phongle draft electoral roll phongba asiga mari leinana ngasi state asigi CEO office ta state asida leiriba recognize tauraba national amadi state political party singi mihut singa mifam amasu pangthokre ECI gi instruction gi matung inna AC asigi draft electoral roll gi copy amamam political party sing asigi mihut singda pikre masiga loinana AC asigi special summary revision ngasi dagi haure masi tha asigi kun mari fauba chathagani hairiba matam asigi manungda nauna voter chanba yauna voter lista hapchinba amadi lauthokpa nachingba singi mari leinaba form sing thajinba yagani voter list chanba yabagi qualifying date asi tha asigi amada oiri maram asina tha asigi amada natraga masigi mamangda masagi chahi 19 suraba singna voter list chanba yagani mahakna makata na hai tadubi asigi oina ngasi phongliba draft electoral roll asida punna voter lising 98 ka chatra yankhai taruk yauri masigi manungda nupa voter na Lishing kun mariga supna nimpun nipan amadi nupi voter na lising kun hundoiga chatre kanipan ni list asida third gender voter yaude masida chahi 19 dagi 18 suraba chahi nauriba voter gi masingna lishing amaga chama kunthra taret ni AC asigi oina elector population ratio na chada kunthra mapan dasmit taret oi gender rate na Chamapan Marifu Tarukni AC asigi oina polling station na Marifu Mathoini summary revision asida form thazin nabagi thabak thoram asi online amadi offline animakta pangthokpa yagani tha asigi kun mari fauba tadubi asigi oina chathagadauriba special summary revision asigi manungda voter list ta chalhodaba masagi chahi 19 suraba miyoi singna form 6 asi mari leinaba singda offline natraga online thajinduna voter list ta channaba hotnasi loinana voter list dagi lokthok ningba leiragashu form 7 thajinduna electoral roll dagi lokthok piyu electoral roll asi yamna mayek sengba aranba yaudaba ama oihanaba hotnabada pumna makna mateng pangbiyu haina mahakna makhata khi ngasi dagi hauraga tang kunga mari phawba pangthokadoriba special summary revision tadubi assembly constituency gi masida pangthokadoriba exercise asida koigi voter chaningba singna voter chanbiba form 6 hajanbiba aduga tungan kendradagi shifting tawbagi adugumba condition adugumba situation lebiragadi madana form 8 hajanbiba aduga lathokningba kathatningba leragadi madana form 7 hajanbiyu haidana ayakna appeal tawjari masiga iroinana koigi karigumba koigi voter list yawba mi ma karigumba kanagumba na yaningde masi kakadabani yawroidabani haidana aduguma lebiragadi madusu koigi appeal chatpi yai appeal si koigi concerned district election officer chatkani aduga second appeal na koi CEO da laigani haiba appeal gi provision asi koigi mayak sengna yawrga leiri haibasi masu ahakna media gi kuthangda voter singda appeal tawjari